ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯍꯟꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯝꯆꯠ ꯆꯨꯝꯃꯨꯗꯕꯒꯤ ꯗꯁꯥ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯆꯨꯝꯕ ꯑꯗꯨ ꯇꯝꯃ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯇꯤ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯄꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯖꯔꯒ ꯏꯊꯣꯛꯆꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤꯁꯤ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯊꯣꯛꯑꯝꯕ ꯌꯥꯕ ꯃꯔꯝꯅ ꯃꯤꯡ ꯂꯩꯐꯝꯁꯨ ꯂꯣꯠꯆꯔꯤ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯐꯕ ꯑꯗꯨ ꯇꯝꯃ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯑꯩꯁꯦ ꯏꯃꯥ ꯕꯕꯥꯅ ꯅꯨꯄꯥ ꯑꯩ ꯏꯇꯣꯝꯗ ꯄꯣꯛꯄꯒꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯕꯕꯥꯅ ꯂꯣꯏꯅ ꯊꯨꯡꯍꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ, ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯁꯤꯅ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯇꯧꯏ꯫ ꯑꯩꯅ ꯉꯝꯕꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯑꯣꯏꯗꯗꯅ ꯑꯗꯨꯃꯛ ꯇꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯄ ꯃꯇꯝꯗ ꯕꯕꯥꯗꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯈꯤ꯫ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯅꯕ ꯀꯌꯥꯔꯛ ꯍꯥꯏꯈꯤ, ꯑꯩꯕꯨ ꯊꯦꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯗꯅ ꯑꯗꯨꯃꯛ ꯆꯠꯇ꯭ꯔꯦ꯫ ꯃꯇꯝꯗ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯀꯣꯏꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ, ꯈꯨꯗꯤꯡꯃꯛ ꯇꯦꯁ ꯇꯧꯅꯤꯡꯕ ꯈꯪꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯑꯩꯒ ꯃꯥꯟꯅꯕ ꯃꯣꯠ ꯆꯥꯅꯕ ꯏꯃꯥꯟꯅꯕ ꯈꯔꯒ ꯄꯨꯜꯂꯒ ꯀꯣꯏꯕ ꯂꯥꯡꯕ ꯅꯤꯁꯥ ꯆꯥꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯑꯩꯅ ꯅꯤꯁꯥ ꯆꯥꯏ ꯉꯥꯎꯁꯟꯅꯩ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯕ ꯅꯠꯇꯦ, ꯆꯨꯝꯅꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯁꯥ ꯆꯥꯕꯁꯦ ꯏꯃꯥ ꯕꯕꯥꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯍꯣꯠꯅꯩ꯫ ꯐꯠꯇꯕꯗꯗꯤ ꯂꯧꯁꯤꯡ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯐꯕ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯁꯤꯡꯉꯝꯃꯕꯗꯤ ꯉꯁꯤ ꯑꯩꯅ ꯂꯩꯈꯥ ꯇꯥꯔꯤꯕꯁꯦ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯁꯥ ꯂꯣꯏꯅꯃꯛ ꯇꯦꯁ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯅꯤꯁꯥꯃꯛꯇꯤ ꯆꯥꯍꯧꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯩꯅ ꯅꯤꯁꯥ ꯆꯥꯏ, ꯌꯨ ꯊꯛꯑꯦ ꯍꯥꯏꯕꯁꯦ ꯕꯕꯥꯅ ꯈꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯂꯝꯍꯥꯡ ꯑꯃꯗ ꯃꯤꯀꯌꯥ ꯆꯠꯅꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯉꯒ ꯒꯥꯔꯤꯁꯦ ꯈꯥꯝꯃꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯅꯤꯁꯥꯁꯤ ꯆꯥꯏ꯫ ꯃꯗꯣ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯎꯍꯧꯔꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯗ ꯇꯝꯃꯛꯄꯗꯒꯤ ꯕꯕꯥꯅ ꯑꯩꯕꯨ ꯁꯦꯟꯅꯕ, ꯉꯥꯡꯕ, ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯟꯅꯈꯤ, ꯍꯧꯖꯤꯛꯀꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯃꯨꯛꯇꯪ ꯐꯨꯁꯤ ꯍꯥꯏꯅ꯫ ꯕꯕꯥꯅ ꯑꯩꯕꯨ ꯁꯦꯟꯅꯕ, ꯉꯥꯡꯕ, ꯆꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯅꯕ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯑꯩꯅ ꯕꯕꯥꯗ ꯍꯪꯀꯠꯅ ꯆꯤꯟ ꯈꯨꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯅ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯆꯩꯅ ꯀꯜꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯟꯗꯅꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯃꯥꯗ ꯑꯣꯏꯅ ꯆꯩꯗꯣ ꯄꯥꯟꯈꯤ, ꯏꯃꯥ ꯑꯣꯏꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯥꯎꯅ ꯀꯥꯗ ꯆꯪꯉꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯩꯅ ꯂꯩꯈꯤ꯫ ꯏꯃꯥꯗꯤ ꯃꯥꯒꯤ ꯆꯩꯅꯥꯗꯣ ꯀꯥꯎꯕ ꯃꯈꯩ ꯑꯩꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯄꯥꯈꯠꯄ ꯖꯥꯠꯅꯤ꯫ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯅ ꯂꯥꯎꯋꯦ, ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯣ, ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯩꯒꯤꯗꯃꯛꯇ ꯅꯣꯏꯅ ꯋꯥꯕꯤꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯀꯨꯁꯤꯅꯦ, ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯣ? ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯛꯄ ꯃꯤꯗꯣ ꯑꯩꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯔꯦ ꯈꯪꯉꯣ꯫ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯟꯅ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯗꯣ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯏꯃꯥꯅ ꯈꯥꯝꯕ ꯃꯈꯣꯟ ꯇꯥꯏ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯅ ꯃꯁꯥꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯀꯟꯅ ꯐꯨꯈ꯭ꯔꯦ꯫ ꯏꯃꯥꯅ ꯀꯞꯄꯗꯣ ꯇꯥꯕꯗꯒꯤ ꯑꯩ ꯕꯕꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯐꯥꯎ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯈꯤ꯫ ꯃꯗꯣ ꯑꯇꯩꯅ ꯅꯠꯇꯦ, ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ, ꯑꯩꯅ ꯆꯥꯔꯤꯕ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯑꯁꯤꯅ ꯈꯜꯍꯜꯂꯛꯄ ꯋꯥꯈꯜꯅꯤ꯫ ꯑꯩ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯑꯦ꯫ ꯑꯩꯅ ꯊꯣꯛꯂꯛꯏꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯕꯕꯥꯒ ꯑꯩꯒ ꯈꯠꯅꯔꯨꯒꯦ ꯁꯤꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯑꯩꯅ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ
ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯀꯥꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯦ꯫ ꯕꯕꯥꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯏ, ꯀꯀꯥꯅ ꯈꯥꯝꯗꯣꯛꯏ꯫ ꯑꯩꯁꯨ ꯆꯤꯟꯊꯤꯔꯒ ꯕꯕꯥꯗ ꯆꯤꯟ ꯈꯨꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯀꯀꯥꯅ ꯑꯩꯕꯨ ꯐꯨꯔꯛꯈꯤ꯫ ꯃꯌꯥꯝ, ꯑꯩ ꯀꯀꯥꯅ ꯍꯥꯏꯕ, ꯉꯥꯡꯕ, ꯆꯩꯕ, ꯐꯨꯕ ꯃꯇꯝꯗ ꯀꯀꯥꯒꯤ ꯃꯊꯛꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩ ꯀꯀꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯀꯀꯥꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ꯫ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯗꯦ, ꯆꯩꯗꯦ꯫ ꯀꯀꯥꯅ ꯑꯩꯕꯨ ꯐꯨꯕ ꯂꯣꯏꯕꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯀꯀꯥꯅ ꯑꯩꯕꯨ ꯋꯥꯔꯧꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ, ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯀꯥꯅ ꯑꯩꯕꯨ ꯊꯦꯝꯃꯦ꯫ ꯑꯩ ꯀꯞꯄꯒ ꯁꯥꯎꯅ ꯀꯥꯗ ꯆꯪꯉꯦ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯃꯨꯛꯇ ꯀꯀꯥꯅ ꯑꯩꯕꯨ ꯐꯨꯗꯕꯗꯣ, ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯀꯥꯅ ꯑꯩꯕꯨ ꯐꯨꯔꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯩꯅ ꯃꯇꯝꯗꯨꯗ ꯁꯥꯎꯅꯤꯡꯉꯤꯕꯗꯣ ꯃꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ, ꯕꯕꯥꯗꯅꯤ꯫ ꯕꯕꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯀꯀꯥꯅ ꯐꯨꯍꯜꯂꯤꯕꯅꯤ ꯈꯜꯂꯒ ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯩꯒꯤ ꯌꯦꯛꯅꯕꯁꯦ ꯕꯕꯥꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯟꯈꯤ꯫ ꯑꯩ ꯐꯅ ꯀꯨꯏꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ꯫ ꯏꯃꯥꯅ ꯑꯩꯒꯤ ꯆꯥꯅꯕ ꯆꯥꯛꯁꯨ ꯀꯥꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯝꯃꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩ ꯏꯃꯥꯟꯅꯕ ꯀꯅꯥꯒꯁꯨ ꯄꯨꯟꯕ ꯂꯣꯏꯅꯕ ꯇꯧꯗꯕꯗꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯗꯅ ꯑꯩ ꯐꯦꯁꯕꯨꯛ ꯆꯪꯉꯒ ꯅꯨꯄꯤ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯤꯟꯈꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯦꯛꯁꯦꯞ ꯂꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯒ ꯍꯥꯟꯅ ꯁꯛ ꯈꯪꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯖꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯥꯏꯕ ꯍꯧꯈꯤ꯫ ꯑꯇꯣꯞꯄ ꯁꯛ ꯈꯪꯗꯕ ꯃꯁꯛ ꯑꯗꯨꯝ ꯐꯖꯩꯅ ꯈꯟꯕ ꯅꯨꯄꯤꯁꯤꯡꯗꯁꯨ ꯑꯩꯅ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯖꯤꯟꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ, ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯒꯦ, ꯑꯁꯦꯡꯕ ꯅꯠꯆꯗꯦ, ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯃꯦꯁꯦꯖ ꯅꯨꯡꯇꯤꯒꯤ ꯊꯥꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯋꯥꯆꯞꯇ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅꯕ ꯂꯤꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯒꯤ ꯑꯩꯅ ꯈꯪꯉꯦ ꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕꯁꯦ꯫ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯝꯅ ꯍꯩ, ꯃꯔꯩ ꯌꯦꯠꯄꯁꯨ ꯌꯥꯝꯅ ꯀꯜꯂꯦ꯫ ꯃꯗꯣ ꯐꯠꯇꯕꯗꯗꯤ ꯅꯠꯇꯦ, ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯌꯦꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕꯗꯣ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯅꯥꯇꯩ ꯆꯥꯗꯕ, ꯍꯥꯏꯕꯗꯤ ꯐꯤꯕꯝ ꯆꯥꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯒ ꯃꯗꯣ ꯑꯩ ꯍꯪꯉꯨꯗ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯑꯩ ꯄꯥꯎ ꯐꯥꯎꯅꯩ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯇꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦ꯫ ꯅꯨꯄꯤꯁꯦ ꯀ꯭ꯂꯥꯁ 10 ꯇꯝꯕꯗ ꯉꯥꯏꯔꯤ꯫ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯈꯪꯅꯕ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯔꯒꯗꯤ ꯁꯨꯁꯤꯂꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯅꯨꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯩ, ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯅꯠꯇꯦ꯫ ꯃꯥꯇꯪꯅꯤ ꯑꯩꯅ ꯀꯣꯏꯕ ꯁꯥꯔꯤꯁꯤ꯫ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯆꯥꯅꯁꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅ ꯕꯕꯥꯗ ꯋꯥꯔꯧꯈꯤꯕꯗꯒꯤ ꯏꯃꯥꯟꯅꯕ ꯀꯅꯥꯝꯇꯒ ꯄꯨꯜꯂꯔꯣꯏꯅ ꯈꯟꯈꯤ꯫ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕꯗꯣ ꯌꯥꯎꯗ꯭ꯔꯦ꯫ ꯏꯃꯥꯅꯗꯤ ꯅꯄꯥꯅ ꯉꯥꯡꯕꯗ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯅꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯁꯨ ꯆꯣ ꯍꯥꯏꯗꯨꯅ, ꯃꯄꯥꯟ ꯈꯔꯁꯨ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯀꯟꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯅ ꯅꯝꯗꯅ ꯌꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯍꯥꯎꯕꯗꯤ ꯐꯖꯅ ꯆꯥꯅꯤꯡꯉꯦ꯫ ꯑꯩꯅ ꯎꯄꯥꯏ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯅꯨꯗ ꯇꯥꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤꯅ ꯈꯜꯂꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯕꯕꯥꯒ ꯁꯥꯎꯅꯩ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗꯦ꯫ ꯑꯩ ꯐꯣꯟꯗꯣ ꯁꯠ ꯂꯥꯎꯅ ꯇꯧꯁꯤꯜꯂꯦ꯫ ꯃꯥꯁꯨ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯍꯜꯂꯣ ꯇꯅꯨ, ꯀꯩꯗꯧꯔꯤꯒꯦ? ꯗꯥ, ꯑꯩ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯄꯝꯕꯅꯦ꯫ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯗꯥꯗꯤ? ꯆꯥꯗꯦ, ꯆꯥꯔꯣꯏ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯉꯔꯥꯡꯁꯨ ꯆꯥꯗꯦ, ꯉꯁꯤꯁꯨ
amu sadradi nasado yaharuye tasengna de ai ngarang saksai adubu aina tanuda saksa de haina haisinbane ai Susila dadi chintiba ngamde asengba asumado adum hai adubu tanudi ai kesu khande aina saksa de habduda tanuna pakhatna haire da adumai tawnuko nasado sokaniba babana dadada ngangido dabu nushiba dabu phaningbagine kaino angano oja sare suba yare nangsu phone thamo amona ngonda phone tarokano as da adumai hagano ai soikraba amuhana dana yadaba wamta ai hajaroi ai lale hoise yarese ado ai ngasidi ahoba masaninge nang tilakera as yareda tharta do oradi to kaisani no ai tilaketa aisu yarni khanduna aini saningba mahai mana namita mama sagi pashalai tabagi mapagi bektagi lona lauthoga aina saningba ensangdo leraga thonga tilaki aduba ide manaibo hena nungsimamba asida ai mabo nungsiba phaude nungsibasu sungamngamde aina tawribasa lale haba ai sana khangje adubo ai mada khantaruba ngamde noma numi amasine ai numisa chungka kawba ngamde kawgi khalabasu kawbasu sungamngamde Susilaga iga unanaba numisa haine aduba ai babada warabagi imungdagi lupa amata loroi aina ngamnaba hotnasani khandana babada warauduna ai ima babadagi lupa amata laude aduba ai numisa aidi Susilaga unanaba paisa laitabadagi kanadagi lawsiga haiduna upai thirapa matamda tanudagi taki ai tanuda phone tawe aduba ma ani ahumlak torapau phone do pakhalaktre isasa saunungbada lore somdana Susilaga iga haina kiba pungsu tasalakdore ngahak leraga tanudo phone tawsile ai patawna pakhalaga jinga thiraga mangonda thina ngangjile masidagi manumito kapakhi mana kapakpodo aingona nungaitabadi laidana khoidawdum hena sagale ai isinsina pena serba matung ai phone do sauna kakthale aduga magi numbersu kudak aduda block adum pisingkhre numitida aina tawribada ategi nate manaibu thamusina nusiba aina hariba makai yabaduna aina mangondagi lauthokiba chathokiba mayam aduna aina mangonda laptop ngamdabada numi aduda sahasla horaga tona horage sini aina khalisi aina tina mangonda asumna seikhre ngasaide kaisaluge nupa unaru oramnine adu yamna lamsa sumdaba tukase nangaiga amana pawkhonagumse ngasidagi nangaiga sa pusigi loina rekhango matungda nang aingonda phone amo hana toraba mado ai phate haino masi haraga ai phone da phalauna kaktalaga magi numbersu block adum pikre ma wakya ma haina bhotna je adubu aina tadana aduma kakre masidagi ai tana imadagi pisa lawraga Susila unaba chatle aiga Susilaga leiringa matamda tanu message mama thasilakhi ma langkhre soikre haina nungaitana wahai kya maso haraga thare adubu ai sauningdana loinaba block tawsilaga aigi phone so aduma off tawsile mada Susilana aina topa nupi khangne habase khangkine haiduna khanbegine tanudi aige tokna rasiyai adubu Susiladi aingondagi lapthokini khanba matamda ai yamna wai ai matamda Susilabu yamna thasake atopa nupi amatabu aina pamkhide numi adudagi tanuga aigaso paw phonadaba tha ani musujilai aisu number anoba masile adusu ategi nate hanamara Susilaga aigasa mara yamna yetnai khatnai masidagi mana haiba kudima aina ngamnaba inanaba loina hotnai adubu aina khalambaga mana oiramisiga punamakse taihonarame aina sumthigapa matamda mahadi lesabi oramdre mawo oirame adusu masa leirabi aimada khangpa matamda ayamna kapki khanjaramba sakasaramba asapumba punamakaikhi Susilaga aigasa yamna khatnai aina matamduda mabu nungsiba kawbanina mawo oirasu adum lawge haina khanki aduna mangonda nang nupaduga walusina khro haiba matamda maso
ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ, ꯏꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯉꯒ ꯀꯔꯤ ꯍꯥꯏꯅꯅꯤ ꯈꯟꯕ ꯃꯇꯝꯗꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗꯗꯅ ꯏꯃꯥꯟꯅꯕ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯑꯃꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯤꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯚꯥꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯀꯩꯅꯣ, ꯑꯗꯨꯗꯤ ꯅꯪꯅ ꯈꯥꯏꯅꯤꯡꯕ ꯃꯇꯝꯗ ꯈꯥꯏꯔꯣ ꯂꯦꯜꯂꯣ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯃ ꯂꯥꯛꯈꯤ꯫ ꯁꯨꯁꯤꯂꯥꯁꯦ ꯑꯩ ꯂꯧꯔꯔꯣꯏ, ꯑꯩ ꯆꯥꯟꯁ ꯀꯌꯥ ꯑꯃ ꯂꯧꯔꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯨꯁꯤꯂꯥꯗ ꯈꯥꯏꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯁꯨ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯈꯪꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄꯒꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯥꯒ ꯑꯩꯒꯁꯦ ꯈꯥꯏꯅꯗꯨꯅ ꯂꯩꯈꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯃꯛꯇꯤ ꯄꯥꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ, ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯅꯪꯒ ꯈꯪꯅꯈꯤꯕ ꯈꯛꯇꯅꯦ꯫ ꯍꯣꯏ ꯃꯇꯦꯛ ꯑꯃ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯑꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯦ꯫ ꯃꯨꯟꯅ ꯏꯁꯥꯁꯤꯒꯤ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕ ꯈꯪꯉꯛꯑꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯗꯣ ꯈꯜꯂꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕꯗꯣ ꯉꯝꯈꯤꯗꯕꯅꯦ꯫ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ, ꯅꯪꯒꯤꯁꯨ ꯅꯪꯒ ꯂꯝꯕꯥ ꯆꯥꯅꯕ ꯑꯃ ꯈꯪꯅꯔꯣ꯫ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯑꯩꯅ ꯃꯤ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯅꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯁꯨꯁꯤꯂꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯃꯥ ꯄꯥꯈꯠꯅ ꯑꯩꯕꯨ ꯂꯥꯛꯇꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯉꯥꯡꯕ ꯇꯥꯕꯗꯒꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯏꯆꯟꯅꯨꯄꯤꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯦ꯫ ꯏꯃꯥꯅ ꯆꯪꯁꯤꯜꯂꯒ ꯑꯩꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯀꯦ ꯇꯧꯕꯗꯣ ꯈꯥꯝꯃꯤ, ꯏꯆꯟꯅꯨꯄꯤꯁꯨ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯆꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯩ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗꯤ ꯑꯗꯨꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯁꯤꯂꯥꯕꯨ ꯑꯩ ꯀꯥꯎꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯃꯥ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯦ, ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯅꯤꯁꯥ ꯆꯥꯈꯤ, ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯔꯁꯨ ꯗꯤꯜ ꯂꯦꯟꯈꯤ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯆꯍꯤꯁꯦ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯩ ꯅꯤꯁꯥ ꯆꯥꯕ ꯐꯖꯅ ꯍꯩꯔꯦ꯫ ꯏꯃꯥꯗꯤ ꯑꯩ ꯈꯟꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯩꯅꯥ ꯐꯥꯎꯕ ꯅꯥꯈꯤ꯫ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯊꯦꯝꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯣ ꯂꯧꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯏꯃꯥꯗ ꯏꯃꯥꯅ ꯑꯩꯕꯨ ꯀꯟꯈꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯁꯥꯎꯈꯤ꯫ ꯑꯩꯒꯤꯗꯃꯛ ꯈꯟꯕꯗ ꯑꯃꯗꯤ ꯕꯕꯥꯅ ꯉꯥꯡꯕ ꯀꯌꯥꯁꯤ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯏꯃꯥꯗꯤ ꯀꯟꯅ ꯅꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯀꯣꯟꯅꯊꯪꯗ ꯋꯥꯈꯜꯁꯦ ꯈꯟꯊꯕ ꯉꯝꯂꯛꯑꯦ꯫ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯡꯁꯦ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯛꯈꯤ꯫ ꯑꯩꯒ ꯇꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯑꯩ ꯂꯥꯞꯊꯣꯛꯈꯤ꯫ ꯀꯞꯇꯨꯅ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯀꯞꯇꯨꯅ ꯃꯆꯥ ꯑꯩꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯇꯅꯨꯕꯨ ꯑꯩ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯝꯕꯔ ꯌꯥꯎꯕ ꯁꯤꯝꯗꯣ ꯃꯗꯨꯁꯨ ꯀꯣꯏꯊꯤ ꯊꯤꯈꯤ, ꯑꯗꯨꯕꯨ ꯊꯝꯐꯝ ꯀꯥꯎꯈ꯭ꯔꯦ, ꯁꯤꯝꯗꯣ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯇꯧꯔꯒ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤ꯫ ꯃꯥ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅꯉꯥꯏ, ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯣꯟꯅꯊꯪꯗ ꯎꯄꯥꯏ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯆꯟꯅꯨꯄꯤꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯄ ꯊꯦꯡꯅꯕꯗꯒꯤ ꯇꯅꯨꯕꯨ ꯃꯌꯨꯝꯗꯒꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯩ ꯃꯤꯍꯨꯟꯒꯁꯦ ꯑꯔꯣꯏꯕꯤꯗꯅꯤ ꯆꯣꯡꯂꯤꯁꯦ꯫ ꯃꯥꯅ ꯑꯩꯕꯨ ꯁꯥꯎꯔꯝꯒꯗ꯭ꯔꯥ, ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯒ ꯊꯦꯝꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯂꯥꯏꯅꯁꯨ ꯈꯜꯂꯦ꯫ ꯑꯩꯒ ꯏꯃꯥꯟꯅꯕꯒ ꯆꯠꯂꯤꯕ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯗ꯭ꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯡ ꯌꯦꯡꯕ ꯃꯇꯝꯗ ꯄꯨꯡ 10 ꯈꯔ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯒ ꯃꯤꯍꯥꯏ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯈꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏ, ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅꯣ?
ꯇꯅꯨꯒꯤ ꯃꯃꯥꯟꯅꯕ꯭ꯔꯥ? ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯇꯅꯨꯒ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯅꯦ. ꯇꯅꯨꯕꯨ ꯂꯩꯍꯧꯗꯕ꯭ꯔꯥ? ꯑꯣ, ꯃꯃꯥꯟꯅꯕ ꯑꯣꯏꯔꯦ. ꯅꯣꯏꯕꯨ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ? ꯇꯅꯨꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ. ꯍꯧꯖꯤꯛ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯒꯤ ꯑꯍꯟꯁꯤꯡ ꯂꯩꯍꯧꯔꯤ. ꯑꯗꯨꯗꯤ ꯅꯣꯏ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ. ꯃꯤꯠ ꯑꯅꯤꯗ ꯈꯪꯍꯧꯗꯅ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯑꯍꯜ ꯑꯃꯁꯨ ꯊꯣꯡꯒꯥꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ. ꯑꯩ ꯃꯥꯏꯁꯦ ꯂꯩꯊꯣꯛꯑꯒ ꯂꯩ. ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯣꯏꯅ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ. ꯑꯣ ꯏꯗꯣꯝꯆꯥ, ꯑꯗꯨꯗꯤ ꯀꯣꯟꯅ ꯎꯅꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ. ꯀꯣꯟꯅ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯒꯥꯔꯤꯗꯣ ꯊꯧꯔꯛꯑꯦ. ꯂꯥꯛꯄꯗꯗꯤ ꯑꯩꯅ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯅꯦ. ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯟꯅꯕꯅ ꯊꯧꯔꯒ ꯑꯩꯅ ꯇꯣꯡꯂꯛꯑꯦ. ꯒꯥꯔꯤꯗꯣ ꯇꯣꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯏꯁꯥꯁꯦ ꯄꯨꯔꯥ ꯇꯔꯪ ꯑꯃꯗꯅꯤ ꯑꯩꯅ ꯇꯣꯡꯉꯤꯁꯤ. ꯉꯁꯥꯏꯗꯒꯤ ꯈꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯁꯤ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯈꯤ. ꯐꯥꯖꯤꯟꯕ ꯉꯝꯈꯤꯗꯦ. ꯏꯃꯥꯟꯅꯕꯁꯨ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯈꯪꯕꯗꯒꯤ ꯋꯥ ꯑꯃꯇ ꯉꯥꯡꯉꯛꯇꯦ. ꯑꯩꯕꯨ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯚꯥꯏ ꯐꯖꯅ ꯄꯣꯊꯥꯔꯣ, ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯈꯜꯂꯨꯅꯨ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯑꯩ ꯅꯨꯃꯤꯠꯇꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯄꯨꯟꯁꯤꯁꯦ ꯂꯣꯏꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯐꯥꯎ ꯈꯟꯈꯤ. ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯅꯨꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯁꯤ. ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯨꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯉꯝꯅꯤ. ꯌꯥꯔꯗꯤ ꯇꯅꯨ ꯉꯁꯤꯃꯨꯛ ꯆꯦꯜꯂꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅꯐꯥꯎ ꯑꯩ ꯈꯟꯈꯤ. ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯁꯨ ꯃꯉꯣꯟꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯠꯂꯒ ꯃꯥꯕꯨ ꯃꯩꯁꯥ ꯂꯥꯡꯍꯟꯕꯗꯣ ꯄꯥꯝꯗ꯭ꯔꯦ. ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯋꯥꯍꯟꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯃꯥꯕꯨ ꯋꯥꯍꯟꯕꯗꯣ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ. ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯒ ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯧꯅꯥ ꯄꯥꯡꯒꯟꯗꯣ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦ. ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩ ꯏꯁꯥꯅ ꯊꯣꯛꯍꯟꯖꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯃꯋꯥ ꯂꯧꯈꯤꯗꯕ, ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯕ ꯆꯠꯂꯨꯕ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯨꯕ, ꯑꯩꯅ ꯂꯝꯆꯠ ꯆꯨꯝꯃꯨꯗꯕꯒꯤ ꯗꯁꯥꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕꯁꯤ. ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦ. ꯇꯅꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯃꯥꯟꯅꯕꯒ ꯆꯠꯂꯒ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯂꯝꯗꯥꯏꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯗ ꯇꯧꯍꯜꯂꯒ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯀꯥꯞꯍꯟꯈꯤ. ꯃꯗꯨ ꯌꯦꯡꯖꯔꯒ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯔ ꯃꯈꯩ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯋꯥꯕꯁꯦ ꯍꯥꯞꯄꯛꯈꯤ. ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯄꯥꯎꯗꯣ ꯇꯥꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯑꯅꯤꯡꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯨꯡꯍꯜꯂꯝꯃꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯅꯅꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ. ꯄꯨꯟꯁꯤꯒꯤꯁꯨ ꯍꯣꯠꯅꯈꯤꯅꯤ. ꯑꯗꯨꯕꯨ ꯇꯅꯨ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ. ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯦ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯌꯧꯗꯕ ꯑꯣꯏꯁꯅꯨ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ.